ꯑꯍꯥꯟꯕꯃꯛꯇꯗ ꯐꯥꯏꯟꯗꯤꯡ ꯗꯤ ꯚꯣꯏꯁꯀꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯝꯃ ꯑꯃꯁꯨꯡ ꯏꯅꯥꯎꯅꯨꯄꯤ ꯃꯣꯅꯤꯀꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯅꯤꯁꯨꯕꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯒꯥꯏꯙꯧꯕꯨꯁꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯅꯣꯛꯆꯔꯤ꯫ ꯑꯩꯅ ꯉꯁꯤ ꯁꯩꯔꯦꯡ ꯑꯁꯤ ꯊꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯥꯡꯑꯣꯏꯅꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯏꯒꯥꯏꯙꯧꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯪꯖꯍꯧꯕ ꯈꯇꯪ ꯋꯥꯍꯩ 5-10ꯇꯪ ꯊꯝꯖꯅꯤꯡꯏ꯫ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯒꯥꯏꯙꯧꯗꯤ ꯃꯁꯨ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯝꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯇꯝꯕꯤꯔꯝꯗꯦ꯫ ꯏꯒꯥꯏꯙꯧꯅ ꯍꯥꯏꯕꯁꯤ ꯑꯣꯏꯗ ꯄꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟ ꯑꯈꯣꯏ ꯉꯥꯡꯕ ꯌꯥꯗꯦ꯫ ꯅꯣꯡꯃꯒꯤ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯁꯨꯔꯖ ꯄꯨꯖꯥ ꯀꯠꯄꯗ ꯑꯩꯈꯣꯏ ꯑꯁꯦ ꯅꯣꯡꯃꯗꯤ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯒꯗꯤ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯂꯩꯔꯔꯣꯏ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯒꯅꯤ, ꯑꯗꯨꯒ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯄꯨꯅꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯏꯒꯥꯏꯙꯧꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄꯥꯛ ꯆꯥꯎꯔꯕ ꯁꯃꯨꯗ꯭ꯔꯒꯨꯝꯂꯕ ꯏꯄꯥꯛꯀꯨꯝꯂꯕ ꯑꯁꯤꯒꯨꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯪꯒꯩ ꯄꯨꯀꯩ ꯃꯌꯥꯝ ꯑꯃ ꯏꯒꯥꯏꯙꯧꯅ ꯊꯝꯕꯤꯔꯝꯕ ꯑꯁꯤ ꯃꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯗꯁꯨ ꯈꯨꯗꯨꯡ ꯏꯟꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯕꯨ ꯏꯒꯥꯏꯙꯧꯒꯤ ꯑꯁꯤꯒꯨꯝꯕ ꯉꯁꯤꯒꯤ ꯇꯥꯡꯂꯕ ꯊꯧꯔꯝ ꯑꯁꯤꯗ ꯏꯒꯥꯏꯙꯧꯒꯤ ꯁꯩꯔꯦꯡ ꯃꯆꯥ ꯑꯃꯇꯪ ꯊꯤꯖꯕ ꯐꯪꯕ ꯑꯁꯦ ꯑꯩꯒꯤꯗꯤ ꯁꯔꯒ ꯈꯨꯠ ꯂꯥꯡꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯏꯒꯥꯏꯙꯧꯅ ꯏꯕꯤꯔꯝꯕ ꯁꯣꯛ 1994ꯒꯤ ꯇꯥꯡ 10 ꯊꯥ 3ꯇ ꯀꯦꯇꯨꯀꯤ ꯀꯧꯕꯤ ꯑꯁꯤꯒꯨꯝꯕꯤ ꯂꯩꯔꯥꯡꯒꯤ ꯃꯔꯝꯗ ꯏꯕꯤꯔꯝꯕ ꯁꯩꯔꯦꯡ ꯑꯁꯤ ꯇꯣꯜꯂꯕ ꯃꯁꯨ R.K. ꯃꯅꯣꯔꯟꯖꯅꯤ ꯕ꯭ꯔꯖꯦꯁꯣꯔꯤ ꯍꯥꯏꯅꯁꯨ ꯀꯧꯕꯤ ꯑꯩꯅ ꯊꯤꯖꯒꯗꯧꯔꯤꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯃꯌꯥꯝꯕꯨ ꯅꯣꯛꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯦꯇꯨꯀꯤ ꯍꯥꯏꯕꯤ ꯂꯩꯔꯥꯡꯅꯤ꯫ ꯀꯦꯇꯨꯀꯤ ꯇꯤꯡꯈꯪ ꯄꯥꯟꯕ ꯅꯅꯥꯅ ꯅꯁꯥ ꯅꯎ ꯌꯣꯝꯁꯟꯗꯨꯅ ꯂꯣꯠꯆꯧ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯊꯤꯕꯅ ꯅꯇꯨ ꯅꯥꯃꯇ ꯇꯦꯛꯇꯅ ꯐꯪꯒꯅꯤ ꯁꯣꯏꯗꯅ ꯃꯥꯂꯪꯕꯅ ꯇꯥꯛꯇ꯭ꯔꯕꯁꯨ ꯅꯁꯥꯅ ꯑꯗꯨꯝ ꯇꯥꯛꯆꯔꯩ ꯅꯅꯝꯅ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯃꯤ ꯑꯗꯨꯇꯅ ꯊꯤꯔꯅꯤ ꯑꯀꯤ ꯑꯈꯪ ꯊꯥꯗꯨꯅ ꯅꯥꯒꯤ ꯆꯤꯟꯅꯔꯩ ꯁꯝꯖꯤꯒꯤ ꯁꯝꯖꯤꯔꯩ ꯅꯠꯇꯦ ꯍꯥꯏꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯃꯠꯇꯅ ꯁꯣꯟꯗꯦ ꯀꯥꯟꯅꯗꯕꯤꯅꯤ ꯍꯥꯏꯅ ꯅꯁꯛꯅ ꯅꯇꯧꯅ ꯅꯅꯝꯅ ꯅꯒꯨꯟꯅ ꯆꯟꯅꯔꯤ ꯆꯟꯅꯐꯝꯗ ꯂꯥꯏꯒꯤ ꯂꯩꯁꯦꯝꯒꯤ ꯑꯅꯤꯡꯕꯕꯨ ꯇꯥꯍꯟꯗꯦ ꯈꯛ ꯑꯔꯦꯝꯕꯗ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫